Image PAODAM tagabiri besungbo yumnam anuradha devinai kono krumjari housing maroi bapauda first DM Universe 2022 ngasi Chief Minister and Bidena hodokre Healthcare and Research Center among us Union Minister Dr. R.K. Ranjana hodokre Kauna Craft ke tha satakadaba training course among us dege hodokre Loinana India ga Nepal ga MOU taru sahi tongakre house pausanuna bizari Danamanjuri University amadi masigi makada leriba college sing habadi DM College of Commerce, DM College of Arts, DM College of Science, Ganepriya Women College amasung LMS Law College ge upon by Youth Festival first DM Unifest 2022 ngasidagi Chief Minister and Bidena hodokre DM College of Science ke Central Hall da pangthokiba DM Unifest hodopagi tharamadda Chief Minister and Bidena thoiba mitungen oibagaloinana DM University SG Vice Chancellor Professor and Ras Mohan Thangwaibana Assembly Constituency ge MLA KS Joy Kishan Higher Education and Technical Education ge Commissioner M Hare Krishna College ge Principal sing Faculty Member Mahiroi amadi atai miyokya susarugya ki ngasige tharamda wangalatuna Chief Minister and Bidena naha oiriba Mahiroi singna matam manghandana leibakaloinana band strike amadi atai khongsang singda yauksin danaba apel tawki mana makata kibada Karigamba issue ama mayongnarabadi ahanbada university natraga department ke authorities sing unaduna khanabiyu Mahiroi singna issue singe solution puragnaba Chief Minister masagasu unaduna khanabai yai haikibaga loinana settle natraga solve tawba ngamloidaba issue laite Aikhoina ahan singbu ikai khumnaba utrabade mai pakpa ngamloi maram masna Mahiroi singna makhogi ozaguru amade ahal singbu ikai khumnaba utse haina phongdoke 100 days with somebody program kari awi masile da pagi university sigi the bifurcation of teaching and the non-teaching staff from directorate of higher education si pagi university sigi yang due demand ado highly masile itu matamda yara da dei Wednesday Thursday Friday kan nobody cabinet ada ibarat university da pagi apra yesterday Manipur ngasi COVID naba mi thengna kide haukiba pung kumari da miyoi humpunipa COVID test tawkibani state sigi oina COVID license sandorakpadagi ngasi pawbada aphunba miyoi lakamalisan kuntra tare chani kuntra COVID positive oikre haiba positive oikre bisang manungda miyoi lesangani chama kunna lekidre ngasi miyoi mari naba phaduna disaster tawkibadagi aphunba naba phabagi masing lakamalisan kuntra manga chama sumna tarug yaure state sigi COVID naba phabagi changna sada marpudra nipan 10 mari mangani active case ta miyoi mari leiri Manipur naha al khaktana seasonary ba tobacco na thonba cancer amadi nupi da thopa breast cancer bu matam sana thinghauna ba amadi hantha hanna bage pandamda Dr. Ranibala Yamkong ge Healthcare and Research Center hangdokrai ngasi Rims Road Lalambong Makong Takelambam Laikai de Laiba Healthcare and Research Center hangdopage tharonga mari leinana Athoiba mitunglen to oina sadugya ki by Union Minister for State External Affairs and Education Government of India Dr. R.K. Ranjana hai Manipur da tholiba cancer tobacco na thon bana sadugya mi tobacco na marampo oiraga cancer tawrakliba asina samas asida khangzel hauba amade thingauna ba Dr. Ranibala Yangkomna lokalagliba khongthang asibusu miamna support of phantoi loinana India ke oina tonga pa ek mayam pa ama pass tokre school college kaya da anti tobacco ge movement kaya ama pangthoktuna lakli adubo isa nai imung manung dage hauna anti tobacco ge maramda naina phomtho e amade khangsan phomtho e haina phondorakle Ziribam ge district ke mafam kaya da isingi imai leplaitana hengalakle isingi imai hengalapana marambo oiraga Ziribam ge kamranga da leiba yum humpu ising thumsan bagaloinana yum manga Zirituren ge isingda tautakre haire kamranga youth club ta punna yum taramathoi rel camp hangduna leire masagi matangda
Kamranga Muslim Club ke President Abdul Razak na hai numita kharani gi mamang dagi nong leptana taba maramna ising thumlak padagi khoi soitov village haina leidiba lam khara asi isingi ipomna yeshenduna kunda mate kharadi Assam lomda chatkre haina phodokhi isingi sauna thumlaba yum singi miyoi singbu Kamranga Youth Club ke thaumi singna club da rally camp hangduna awa anataraba singbu ngak singduna thamli hainasu makhatana phongdokhi hauzi aikhoina hingliba samas asida tongan ba senpham sing paiduna makok thongba mithui mihanba oinaba honagadabani Simpamduda mitoi mihanba oiraba matamduda aikhoigi sokselalaba economy gi phibam sukan mangamgadarabani haina kaksangi ex MLA Waisu Sandrasangana pondokre hairiba wafamasi ibeyama kauna crab center na sinduna kaksang pazil lekai da tha ahum sumna pangthokadaba training course hawdopagi tharam amaga mari leinana pondokibani ngase training course hawdopagi tharam pa aduda ex MLA Waisu Sandrasangana athoiba mitungland akhanaba lengbirakpa oina and Sanjay Kumar Singh caretaker chairperson KMC Kumari P Sanahal Devi councillor Loinana Sirimati Y Ibeyama Devina Thorambapu aina saru yaraduna Maira Sukatuna training course ase hawdokhe Thoranga mari leinana athoiba mitunglange warol da makhat taraduna Waisu Sandrasangana haikibada aikhoina hauze crop makhal amata sum thaduna leibage mahota soil testing toktokuna matamga sunaba crop sing thanaba honaminase kaksingi singyage sosot lawba mafam sing ase kaunaga yamna chanaba mali maramasina kauna product sing puthokpada su mai pakpa senpham pa oinaba raw material sing marang kainaba honase haina apel tokhe kari tor kaksin na mila no kari tor ga khoi position ba hai se koi kandatai ri welcoming it's ngang ba sabo marwari dukan da pochiri learning bro panjabi marwari dukan da amu puthor kan ama hai imang da ting thor bu mayam ji mamai thangda ji pochiri leidana amadi leidana sabse kai sale man ali cha kausil kani ising thangbar ising kausil kani magi hospitality do mayam du ubada ai koi hogot pada port leidana hogot basi kai namda lei agugi attitude khoi lebitai kaksingi pre kharif periphery area ge oina district agriculture office Tawal and kaksing amadi advanced farmer development organization kaksinga kusamnaduna kaksing sumak lekai da leba councillor S Premita Devi ge yumda hariyan thokre lomi sangda har kusinabage tharamba asiga mari leinana advanced farmer development organization asige member lomi KSS Lokendra Singh makha lekai dagina phongdorakpada hauze kaksingi inkhol koiriba lomi singna har adugi matik darkar orakana mari leinaba department da haizarubada department na harau na matik saba lomi singda har phangan birakpasi nungaiba pawi ngasi ahanbagi yeleba har asi bek chamakhak lengangna piba subsidy rate yenzabani makatana su darkar oiba matamda department na simbiduna soidana har phangan birakani haibagi thajaba su thamle haina phongdorke Housing Malamgi Amadi Iramdangi Manipur Asidasu climate change Toktuna global warming Oheliba Amadi natural calamities Kaya Toktuna Aikoi Miyobada Akiba Kaya Piragliba Asidagi Kanaba Manipur Miyamna Akoibagi Pibam Kananaba Uwa Tazinaba Honabada Kanagumba Amatana Ayepa Pibagi Matautade Lengana Paikaliba Tabak Toramba Asida Miyamna Mateng Pangtuna Sokapam to Haina BJP Manipur Pradesh ke President S Sadana Pondokre BJP Manipur Pradesh na Sinduna Sap Environment Sap Youth Sap Future Generation da Haiba Panamasida Manipur ge Mapam Kuding da Paksana U Thazanabage campaign ama Thawal Tangsingda Leiba Ipatang Zeningthau amasung Ima Leishna ge Kubamda Hodopagi Tharamda Sarugiaraduna BJP ge President S Sadana Makatana Haikibada Housing Malingbi Oina Akoibagi Pibam Kaitharakpadagi global warming Toktuna Aikoi Miyobada Makal Makakaya ge Akiba Pidi Manipur su Chingmai Kaya Popi Thana Naba Paktanana Koktokpa Uwa Kaya Paktanana Yanthakibadagi Mahusage Oiba Akoibagi Pibam Kahenduna Manipur ge Mapam Kayada Leba Kintharakpa Namtharakpa Ising Isau Toktuna Miyamda Kudong Sadaba Akitu Zungba Kaya Piduna Laglibane Phungdoki
ngasigi u chara thabagi hogdopagi tharampa aduda BJP Manipur Pradesh ki VPCH Jidananda State Secretary Singh Srimati K Inaucha Devi P Premananda Meitai L Devend BJP Thawalgi President Y Kumarjit Wangkheng Assembly Constituency da BJP ki mirep oikhiba Y Nabachandra State District amadi Mandalgi Thawmi Singh amasung Forest Staff kyasu saruyakhi Mina mibu nungsiba mige mateng pangba astagi hemba topa gunt leite amadi miyoibagi yaifana batauba ase khwaidagi sauthok saningai ne haina langthabal kendragi MLA Karam Samna pongdokre National Institute of Empowerment of Persons with Intellectual Disabilities Department of Empowerment of Persons with Intellectual Disability Ministry of Social Justice and Empowerment Government of India ga Rally Center for the Welfare of Differently Abled Persons Manipur Amadi State Commission for Persons with Disabilities Manipur Aniga Punna Kusamnaduna RIMSK Mini Auditorium da Pangtopa Distribution Program for Teaching Learning Material TLM Kits to Persons with Intellectual Disabilities ke Tharamba aduda Mahangna Hai Myoiba Kanabu Swining Banate Punamak Isor ki Thausan Ngantani Masida Ekoi Punna Thauna leina hingbatai loinana tongan tongamba akhang ahe kya amaleide masidage aikoina kanaba kya mapung phana lahoksi masina leiribasinda wakhal nuaina thambangam gani haina phongdoki ngasigi thoram maduda Social Welfare Director NG Uttam RIMSK Director S Santa State Commission for Persons with Disabilities Manipur gi TS Dilkumar Singh amadi marilenaba official kya su saruyakhi Nagaland dagi Impal Tamna National Highway 2 Dimapur Impal da halakiba 37 Kaksanga Samla Constituency ge MLA Mayanglamam Rameshwar amasung NPP ge National Secretary Social Huidrom yauna halakpada Chumukai ma amasung patkai aniki marakta accident hoktuna leram laba mioi ama mateng pangtuna mioi adubo hospital da pukhatuna mateng pangkre hairi thaudok ase ngarang nungthin pung Tarani Toy minute yang Kaimanga Rom Tarapada MLA Mayanglamam Rameshwar Amadi NPP ge National Secretary Social Huidromba Anina Nagalanda Party ki thabak ama chaluba matungda Impal Tamna National Highway 2 da thorakpada car ama accident thokpadagi car adubu thorakliba mioi adu car aduki manungda wakhal tadaduna thokpa ngamdaduna leramkiba thengnakhibadagi MLA Rameshwar amasung NPP ge National Secretary Social Huidromba Anina Luchingba Miyoi Singka aduna manang nakpada leramba Miyoi Singka senduna kar adubo Thawragliba Miyoi adu kar adudage lokthokla batungda manang nakpada leiba hospital da patna laikana bangam kibane haide Accident tholam bage manakta leram khiba Miyoi Singna Manipur dage lakhiba MLA amana masama yauduna accident thokpadage wakalta daduna leram laba Miyoi amabu mateng pangnanaba honakhiba aduki damak MLA Mayanglamam Rameshwar busu thagapa phongdorakhe haire Salibatha asida Impal Jiribam Highway ge manakta leiba Irang Bridge tekraba matung Manipur ge nomada sangtarba yadaba polam sing rangpang miyamna Tongzil Marinta Hariga Sukhangneriba Olkasa Rota Pusilakpana Maram Oiraga Lambi Asi Lisangani Taramapan Tukunda Semba Loi Krabasu Ngasi Pawa Mapu Laitaba Lambi Amagum Lairakibana Aduki Matik Patre Irang Bridge na Marambo Oiraga Lambi Asida Manipur Miyam ge Nomada Sangdraba Yadaba Polam Sing Lambi Asida Pusilakpana Lambi Asibu Laingangna Miyang Sangviduna Amadi National Highway da Onthokpio Haina National Highway Surveillance Committee Amadi Rongmai Naga Youth Organization Manipurna Lenga ke puning chingsilakli Hiramasigi matangda ngasi Manipur Press Club ta pangthopa pangmisanga unaba amada Rongmai Naga Youth Organization Manipur ge chairman Singam Long Gangmai na hai lesangane kunda samsang khiba irang thong ka haujik amu tektuna kanna samjile adubu Impal Jiribam Maraksida Gari Satuk Satsin Taudaba Yadabana Rangpam to Bisnupur Olkasa Road Tongzil Marinda Pausanduna Sally Haukiba Chahi Lisangani Kunda Sembal Loishinduna Ngasi Pauba Laingangna Hanna Yangbiraktabana Marambo Oiraga Lambiki Pibam Aduki Matik Patre
loinana pot puba gari mayam malakpana lambi ase khudong thiningai da leiri maramaduna paliba lengana miyang sangbiduna lambi ase sembiu loinana national highway da onthokpiu haina lengakta apel toropaga loinana Haikiba wapam sing pung humbudani thuige manungda thabakta onthokpi dragade akanba khongjang changsilagani haina pungdorakle Professor Zodya Chandra Sanasam Laikidabage ahanba ningsing thauram ngase Professor Zodya Chandra Sanasamgi imung manungka amadi tungi yaiphana semba kanglupka punna khusamna duna Major Khulda Leba Manipur Press Club da Nongmaitem Kiran Kumar Convener Manipur Language Advisory Board Site Academy New Jalina Athoiba Mitungland Oiduna Pangtokre Ngasigi Tharam Maduda Convener Manipur Language Advisory Board Site Academy New Delhi Nongmaitem Kiran Kumar President Quad Writers Moirang Salam Tomba Singh Dean of Humanities Manipur University Nahapam Aruna Devi, Assistant Professor, Manipur University of Culture, Makomani Mongsaba, Amadi, Assistant Commandant, 6 Manipur Rifles, L. Kunseshor, Sarma, MPS na, Mayaitamam Lautuna, Sarugia Kibagaloinana, Lake Hidrabage, Porto da Lake Katuna, Ikai Kunabo Utpagaloinana, Mahaki, Tuidok Handopa, Literature Ge, Lambda, Katok Lamba Adubo, Singtaduna, Mapungoiba Tharampo Oiduna, Sobinar Amasu Ponke. UCC के नियम के वांगमदा हाकिबा मणिपुर टेक्निकल यूनिवर्सिटी के अनिसुबा VC हाबलेबा असि लेंगाना निमित तरिनि के मनुंगदा चुमथोंगनबा फेडरेशन ऑफ स्टूडेंट ऑर्गेनाइजेशन ऑफ कंगलै पांगना अकनबा वफम थमलकले ngasi kawada leiba feso के ऑफिस त पांगथोपा पोमिसंग उनाबदा फेसो के VP Ronald Kennedy Longzamna हाई Manipur Technical University ge VC habage matangda wakate kya lakpadege feso ki timba amana tha amachupna thizinba tungda asoiba kya sing thengnare Haukibali singani kumathoi ge November da Manipur ge governor na Manipur Technical University ge regular VC ge phamba hablakiba adu UGC Regulation 2018 ge section 7.3 ge criteria mapung phaba ama oramdre masi VC mahangna Pikalakhiba biodata dege mayek sengna khangmangam le haina mahana makhata khi Manipur ge Chief Minister amadi Education Minister anigi puneng sing siladuna mahangna high name lana khankhiba VC amadi MTU ge asoiba thoksen sengka asi amuk hana yengsin biduna asoiba sing semdakpiu loinana nakhai sengba varishin ta purangnaba chayanaba leitaba economic atmosphere ama ohenbada phesong ngasu thodang lawjage phongdokhe Prime Minister Narendra Modi na Himalayan nation Nepal de chatpa mahaki manga suba khongsat asida Nepal ge Prime Minister Sher Bahadur Dewbaga unaduna lebakani ge oiba hiram ke ada wari shanakre khongsat asega mari lenana Prime Minister Narendra Modi na phongdoki bada India ga Nepal ga lebakani ge marakta malem ge thakta ngasi marup oibage mari hena chesalale amadi masina mipung tingna seba tawang amale haiki Prime Minister Modi na makataraduna India da achawa ramtepal ama sarba matamda Nepal gi mipung khudimangna so harauteyam gani haike lebakani gi oiba wari sanaba aduda lusingba anina hauzik sathariba amaga mateng pinabagi amasung anoba area kya da chakwatarang paikhabagi thabak sang hana kakhanaba khanaki amadi lebangani gi marakta MOU taruksu sahi tawnaki badugi manungda Nepal da Lumbini Garden ama Sangatpa amasung Dr. Ambedkar Chair for Buddhist Studies ama Lumbini Buddhist University da linkhatpage wafam yauri Prime Minister ge khongsada sida Lumbini de suchatki amadi Mayadevi Temple de suchatuna khurimzaki Mayadevi Temple ga mayungnana leiriba Asok Pillar manakta Prime Minister Narendra Modi na maishing su sukhatna thanki pillar ase ningthorent asongna lisangani nipuma pandivi shida yunglambani Kontrani Choi Suba Mar Martius Day 2022 ge thoram ngasi loishin khibag loinana pangthopa taratare Subas that 11 Martius Tournament 2022 su ngasi loishin krai Psychoter playground the pangthoki bathoram da Psychoter Assembly Constituency ge MLA Paulin Lant Hauke MLA Singhat Assembly Constituency Chinlun Thang Jau Psychoter Assembly Constituency ge MLA Kim Neo Hang Singh amadi social worker
Latan Pui Marna Matang Sena Thuiba Mitunglen Akanaba Mitunglen Singh Amadi Tharomapu Oibagaloinana Mari Inpuige President Thanglont Marna Chibhos Oike Ngasigeloishin Bagi 17 state level marches tournament ke ngasi sanakeva final match da KPA cycle amadi Simporia FC Churasampur anina lamatong naki maduda KPA cycle na Simporia FC bo pansan amasino da maitiba piduna KPA cycle na tournament ke winner oi kraba KPA da lupallak amage sempa mana oina piki aduga runners up na lupali singyang kai piki Hausigaro badamaro ibapau amone pizari First DM Universe 2022 ngasi Chief Minister and Bidena Hodokre Healthcare and Research Center among ngasi Union Minister Dr. Arkeranjana Hodokre Kauna Krap ke tha satakadaba training course among ngasi dege Hodokre Doinana India ga Nepal ga MOU taru sahitong nakre Image PAODAM ngasi gede matang ngasi daloi jare meng tabiri besungmo amukana kurumjari